Kurumjari Mayam Pumnamak, I Sarangtem Nirupama, Mayam gi Miss Universe Manipur 2025. Ngasi sa date 16 August king arang date 15 preliminary round ako sa Loire. Adoga Hayeng finale sa date 18 do ba finale gi mamang da ko sa top 20 top 10 gi moina mark to Loire ne ba ko ngarang gi round da gi adoga chance ani khakti lei ba popularity choice na top 20 da ama khak pi adoga keto gi fundraise pa idi hen yamna funding to ba ngamba mi sa top 10 na direct entry le ba funding to ba ngamba in the sense like beauty pageant se ke bagi gown phajaba set pegi or bikini round na chat laga ado khata na te ba ko na society si da thabak mayam ma to ba aduga society gi leiriba post mayam si da underprivileged children gi aduga chaba thakpa phangdaba angang mayam ma le tamba phangdaba angang mayam ma si da ko na support to ba ngamba do adu da gi da makta direct top 10 the entry ama khak chance pi bane ba sigi hari ba ko na fundraise organization da or hari ba kanam ta da xyz ama ta da chat ka da ban na te ba ke to hari ba foundation je si je underprivileged children mayam ma ge tamba phang da ba chaba thak pa phang da ba angang mayam ma si sa si da ko na support to ba gi da makta fundraise to bane ba ko ado na mayam gi minungshina aduga support to raga sa lai nga si fa support ka ado na lupa ama tang raga sa lupa tara raga sa lupa kuno raga sa mayam gi support to yam aina kokno na ni Jerry aduga aina nga sa sige platform na thoi si so mayam gi support na nushiba na ngamjabadi na so haijage aduga fundraise ki da magta mayam na so limit lore na comment yam thingne ba do scanner ama khak swai la tho alam ge aduda mayam na ngamba mateng pangbiyo na haijage thank you contestant number 39 pagi peto ba kasi video re ko nang dangor tayo ba do se gala na lay ba tar dress na sana na gray half dress na gray half magyan ta kung do 15 minutes da lo sila o 10 minutes lo sila tar ba dam group message la le ba da kung kaya sila ba sam se mag dress ni dam tar so dam la sana si cham si re thank you laki ko dress pa sa niya set laga sida ako sa photo kapure mo princess raga sida dress pa sa bayam set nay
ꯑꯁ ꯀꯟꯇ꯭ꯔꯦꯁꯟ ꯑꯃ 40ꯅꯦꯕꯀꯣ 40 ꯑꯣꯏꯕꯒꯤ ꯑꯃ ꯂꯥꯁꯇ ꯑꯩꯈꯣꯏꯒꯤ ꯃꯤ ꯇꯦꯕꯜ ꯑꯃꯅ ꯇꯔꯦꯠ ꯐꯝꯕ ꯑꯗꯨꯒꯤ ꯑꯩꯒꯤꯁꯦ ꯇꯤ ꯋꯥꯏꯗ ꯐꯝꯕꯒꯤ ꯇꯦꯕꯜ 6 ꯁꯨꯕꯗ ꯏꯪꯕꯁꯨ ꯁꯤꯔꯦ ꯈꯨꯔꯨꯝꯖꯔꯤ ꯃꯅꯤꯄꯨꯔ ꯃꯃꯥ ꯍꯧꯈꯤꯕ ꯃꯦꯒꯤ ꯇꯥꯡ 1 ꯑꯁꯥꯝꯗ ꯁꯤꯟꯈꯤꯕ ꯃꯤꯁ ꯌꯨꯅꯤꯚꯔꯁ ꯃꯅꯤꯄꯨꯔꯗ ꯇꯥꯏꯇꯜꯗꯣ ꯐꯪꯖꯩ ꯑꯗꯨꯒ ꯃꯤꯁ ꯌꯨꯅꯤꯚꯔꯁ ꯏꯟꯗꯤꯌꯥ 2025ꯇ ꯃꯅꯤꯄꯨꯔꯕꯨ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯕꯒꯤ ꯇꯟꯖꯥꯗꯣ ꯐꯪꯉꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠ ꯑꯗꯨꯒ ꯊꯧꯖꯥꯜ ꯃꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯑꯩꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯃꯌꯥꯝ ꯌꯥꯎꯔꯁꯨ ꯅꯆꯜꯅꯤ ꯅꯆꯦꯅꯤ ꯈꯟꯗꯨꯅ ꯉꯥꯛꯄꯤꯕ ꯃꯇꯝ ꯌꯧꯔꯦꯕꯀꯣ ꯏꯪꯊꯕ ꯄꯣꯔꯛꯁꯤ ꯑꯗꯨꯒ ꯑꯩꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕꯗ ꯖꯥꯠ ꯕꯤꯖꯥꯠ ꯑꯃꯠꯇ ꯈꯥꯏꯒꯨꯝꯁꯦꯕꯀꯣ ꯑꯗꯨꯒ ꯑꯃꯨꯛꯇꯪꯗꯤ ꯃꯅꯤꯄꯨꯔꯁꯦ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯄꯨꯔꯛꯄꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯉꯝꯕ ꯀꯟꯅ ꯍꯣꯠꯅꯖꯒꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯩꯁꯦ ꯇꯦꯛꯁꯀꯨꯝꯕ ꯀꯃꯦꯟꯒꯨꯝꯕ ꯍꯜꯂꯛꯇꯦ ꯀꯩꯀꯥ ꯃꯌꯥꯝ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯩꯁꯦ ꯌꯥꯝ ꯊꯨꯅꯁꯨ ꯅꯨꯃꯤꯠ 2-3 ꯇ꯭ꯔꯥꯚꯦꯜ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯗꯦꯠ 30ꯗꯒꯤ ꯆꯠꯂꯒ ꯗꯦꯠ 1ꯗ ꯑꯣꯗꯤꯁꯟ ꯇꯧꯔꯦ ꯑꯗꯨꯒ ꯗꯦꯠ 2ꯗ ꯑꯃꯨꯛ ꯍꯜꯂꯛꯑꯦꯕꯀꯣ ꯑꯩꯁꯦ ꯑꯗꯨꯒꯤ ꯍꯜꯂꯛꯄꯒ ꯆꯥꯗꯕꯒ ꯊꯛꯇꯕ ꯈꯤꯇꯪ ꯅꯥꯔꯨꯔꯦꯕꯀꯣ ꯑꯗꯨꯗꯨꯅ ꯃꯌꯥꯝꯒꯤ ꯑꯗꯣ ꯑꯩ ꯌꯥꯔꯤꯈꯩꯗꯤ ꯑꯩꯅ ꯉꯝꯕ ꯀꯃꯦꯟ ꯑꯗꯨꯒ ꯀꯩꯀꯥ ꯃꯌꯥꯝꯅ ꯁꯦꯌꯔ ꯇꯧꯕ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯃꯌꯥꯝ ꯄꯤꯕꯤꯕꯗꯣ ꯑꯩꯒꯤꯗꯃꯛꯇ ꯌꯥꯝ ꯂꯥꯏꯕꯛ ꯐꯕꯅꯦꯅ ꯈꯜꯂꯦ ꯑꯗꯣ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯂꯦꯞꯄ ꯂꯩꯇꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯦꯖ ꯁ꯭ꯋꯥꯏꯗ ꯍꯥꯞꯄꯝꯒꯦꯕꯀꯣ ꯑꯗꯣ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯦꯖꯁꯦ ꯌꯥꯝ ꯑꯦꯛꯇꯤꯚ ꯑꯣꯏꯕ ꯗꯔꯀꯥꯔ ꯑꯣꯏ ꯃꯃꯥꯡ ꯆꯍꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯌꯔꯒꯨꯝꯕ ꯂꯥꯏꯛꯀꯨꯝꯕ ꯌꯥꯝ ꯇꯧꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯦꯀꯥꯎꯟꯗꯁꯨ ꯌꯥꯝ ꯐꯣꯂꯣ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯍꯥꯞꯆꯔꯝꯒꯦ ꯁ꯭ꯋꯥꯏꯗꯁꯨ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯑꯞꯗꯦꯠ ꯑꯗꯨꯝ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯤꯁ ꯌꯨꯅꯤꯚꯔꯁ ꯏꯟꯗꯤꯌా ꯊꯣꯛꯄꯗꯀꯣ ꯕꯤꯀꯤꯅꯤ ꯔꯥꯎꯟꯒ ꯑꯩꯈꯣꯏ ꯒꯥꯎꯟꯒ ꯁꯦꯠꯂꯒ ꯊꯣꯛꯄꯁꯤꯗ ꯈꯤꯇꯪ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯗ ꯈꯤꯇꯪ inappropriate ꯑꯣꯏꯅ ꯃꯌꯥꯝꯅ ꯈꯜꯂꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯁꯤ ꯍꯥꯏꯕꯗꯤ ꯁꯤꯁꯦ ꯑꯩꯅ ꯈꯇꯪ ꯑꯩꯅ ꯁꯦꯠꯂꯣꯏꯒꯦ ꯍꯥꯏꯕ ꯌꯥꯔꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯤꯁ ꯌꯨꯅꯤꯚꯔꯁꯀꯤ ꯄ꯭ꯂꯦꯠꯐꯣꯔꯝ ꯂꯥꯛꯄ ꯀꯥꯟꯗ ꯁꯨꯃꯥꯏꯅ ꯆꯠꯅꯩ ꯍꯥꯏꯕꯗꯣ ꯈꯤꯇꯪ ꯚꯥꯞ ꯇꯥꯕꯤꯔꯀꯥꯟꯗ ꯌꯥꯝ ꯀꯥ ꯍꯦꯟꯕ ꯇ꯭ꯔꯣꯜ ꯑꯗꯨꯒ ꯑꯊꯤꯕ ꯋꯥꯍꯩ ꯋꯥꯇꯥꯒꯨꯝꯕꯗꯣ ꯑꯗꯨ ꯍꯥꯏꯕꯒꯤ ꯇꯟꯖꯥ ꯀꯩꯁꯨꯝꯇ ꯄꯤꯒꯨꯝꯁꯤ ꯑꯗꯣ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩꯒꯤ ꯏꯁꯥꯒꯤ ꯍꯛꯆꯥꯡꯒꯤ ꯐꯖꯕ ꯑꯣꯔ ꯀꯦꯕꯒꯤ ꯃꯧꯕꯒꯤ ꯗ꯭ꯔꯦꯁ ꯐꯖꯕ ꯆꯠꯄ ꯅꯠꯇꯦꯕꯀꯣ ꯁꯤꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗ ꯃꯌꯥꯝꯅ ꯇꯥꯕꯤꯗ꯭ꯔꯕ ꯈꯣꯟꯖꯦꯜ ꯃꯌꯥꯝ ꯑꯃ ꯄꯨꯈꯠꯂꯒ ꯍꯥꯏꯔꯨꯕꯒꯤ ꯂꯥꯎꯔꯨꯕꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯈꯛꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠ ꯌꯥꯝꯅ ꯆꯪꯉꯤ ꯃꯤꯅꯨꯡꯁꯤ ꯌꯥꯝ ꯆꯪꯉꯦꯕꯀꯣ ꯃꯌꯥꯝꯒꯤ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯅ ꯑꯩ ꯏꯊꯟꯇꯒꯤ ꯆꯠꯄ ꯉꯝꯕ ꯖꯔꯅꯤ ꯅꯠꯇꯦꯕꯀꯣ ꯁꯤꯒꯤ ꯖꯔꯅꯤꯁꯤꯗ ꯑꯩꯒꯤ ꯃꯦꯟꯇꯦꯂꯤ ꯏꯃꯣꯁꯅꯦꯜꯂꯤ ꯑꯗꯨꯒ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯃꯌꯥꯝꯒꯤ ꯑꯗꯨꯗꯨꯅ ꯃꯌꯥꯝꯅ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯕꯤꯌꯨ ꯑꯩ ꯁꯤꯁꯦ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯒꯦ ꯑꯩꯈꯣꯏ ꯁꯔꯥꯡꯊꯦꯝ ꯅꯤꯔꯨꯄꯃꯥꯒꯤ ꯃꯇꯥꯡꯗꯅꯦꯕꯀꯣ ꯍꯥꯏꯖꯒꯗꯣꯏꯁꯦ ꯀꯩꯝ ꯅꯠꯇꯦꯗ ꯃꯌꯥꯝ ꯍꯣꯏ ꯑꯩꯒꯤꯁꯨ ꯍꯦꯛꯇꯔ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤꯀꯣ ꯃꯤꯑꯣꯏꯕꯁꯦ ꯂꯣꯏꯅꯃꯛ ꯍꯦꯛꯇꯔ ꯂꯣꯏꯅꯃꯛ ꯂꯩꯅꯔꯤꯕ ꯉꯥꯛꯇꯅꯦ ꯑꯗꯨ ꯂꯣꯏꯅꯃꯛꯇꯣ ꯇꯨꯡ ꯑꯣꯏꯅꯔꯝꯂꯒ ꯑꯩꯅ ꯁꯨꯝ ꯇꯧꯍꯟꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯁ ꯑꯦꯟ ꯑꯦꯚ꯭ꯔꯤ ꯑꯥꯔꯇꯤꯁ ꯍꯥꯏꯇꯥꯔꯦꯀꯣ ꯁꯦꯂꯤꯕ꯭रिꯇꯤ ꯃꯌꯥꯝ ꯁꯤꯡꯒꯔꯕꯨ ꯑꯣꯏꯔꯣ ꯑꯗꯨꯗꯒꯤꯗꯤ ꯐꯤꯂꯝ ꯀꯨꯝꯃꯤꯕꯨ ꯑꯣꯏꯔꯣ ꯑꯗꯨꯒ ꯃꯣꯗꯦꯜ ꯇꯧꯔꯤꯕ ꯃꯌꯥꯝꯕꯨ ꯑꯣꯏꯔꯣ ꯑꯗꯨꯗꯒꯤ ꯃꯃꯥꯡꯗ ꯃꯤꯁ ꯇꯥꯈ꯭ꯔꯕꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯗꯅꯀꯣ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯌꯨꯇ꯭ꯌꯨꯕꯔ ꯃꯌꯥꯝꯁꯨ ꯂꯩꯇ꯭ꯔꯣ ꯃꯌꯥꯝ ꯂꯩꯌꯦ ꯑꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯐꯦꯁꯕꯨꯛ ꯕ꯭ꯂꯣꯒꯔ ꯃꯌꯥꯝꯁꯨ ꯂꯩꯌꯦ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯅ ꯍꯣꯏ ꯁꯤꯌꯔꯕꯨꯗꯤ ꯃꯌꯥꯝ ꯑꯃ ꯇꯧꯔꯝꯒꯅꯤꯀꯣ ꯁꯤꯌꯔ ꯇꯧꯕ ꯅꯠꯇꯕ ꯈꯤꯇꯪ ꯋꯥꯍꯩ ꯑꯃ ꯃꯇꯦꯛ ꯑꯃ ꯍꯥꯏꯕꯤꯔꯒ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯅꯃꯛ ꯊꯥꯒꯠꯍꯟꯅꯤꯡꯉꯦꯕ ꯍꯥꯏꯕꯗꯤ ꯄꯣꯁ ꯑꯃꯇ ꯁꯤꯌꯔ ꯇꯧꯕ ꯍꯥꯏꯕꯒ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯋꯥꯗꯣ ꯍꯥꯏꯔꯛꯄ ꯍꯥꯏꯕ ꯃꯤꯁꯤꯡꯗꯨꯕꯨ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯍꯥꯏꯔꯛꯄꯅꯤ ꯍꯦꯟꯅ ꯑꯦꯋꯦꯌꯔ ꯑꯣꯏꯕ ꯑꯃ ꯍꯦꯟꯅ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯕꯗꯣ ꯑꯗꯨ ꯑꯣꯏꯕꯗꯣ ꯑꯣꯏꯗꯅ ꯑꯗꯨꯅ ꯁꯤ ꯂꯣꯏꯅꯃꯛ ꯇꯧꯍꯟꯖꯅꯤꯡꯉꯦ ꯃꯁꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯣ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯩꯇꯩ ꯃꯅꯤꯄꯨꯔꯒꯤ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯒ ꯂꯣꯏꯅꯃꯛ ꯇꯣꯛꯊꯣꯛꯈ꯭ꯔꯕ ꯑꯃꯃꯩꯀꯣ ꯃꯅꯤꯄꯨꯔ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯒ ꯆꯠꯂꯤꯕꯅꯤꯅ ꯏꯁ ꯑꯦꯟ ꯑꯦꯚ꯭ꯔꯤ ꯅꯥꯒꯥ ꯀꯝꯃꯨꯅꯤꯇꯤ ꯃꯨꯁꯂꯤꯝ ꯀꯝꯃꯨꯅꯤꯇꯤ ꯂꯩꯔꯤꯕ ꯃꯩꯇꯩ ꯀꯝꯃꯨꯅꯤꯇꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯂꯣꯏꯅꯃꯛ ꯚꯣꯠꯁꯦ ꯄꯤꯍꯟꯅꯤꯡꯉꯦꯕꯀꯣ ꯑꯗ ꯃꯁꯤ ꯂꯣꯏꯅꯃꯛꯁꯦ ꯀꯩ ꯍꯥꯏꯅꯤ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯍꯥꯏꯗꯤ ꯈꯣꯝꯅꯕꯒꯤ ꯑꯃ ꯇ꯭ꯔꯦꯟ ꯑꯃ ꯂꯥꯛꯄꯁꯦ ꯃꯁꯤ ꯅꯤꯔꯨꯄꯃꯥ ꯈꯛꯇꯒꯤ ꯋꯥ ꯅꯠꯇꯦ ꯗꯅꯨꯕꯤꯒꯤ ꯃꯇꯥꯡꯗꯁꯨ ꯇꯧꯈꯤ ꯁ꯭ꯔꯤꯂꯥꯒꯤꯗꯁꯨ ꯇꯧꯈꯤ ꯑꯗꯒꯤ ꯃꯌꯥꯝ ꯑꯃ ꯑꯗꯨꯕꯨ ꯃꯤꯁꯇꯔ ꯏꯟꯇꯔꯅꯦꯁꯅꯦꯜ ꯊꯣꯛꯈꯤꯕ ꯃꯌꯥꯝꯗꯨꯁꯨ ꯑꯗꯨꯝ ꯇꯧꯋꯦꯕ ꯁꯤꯁꯦ ꯊꯣꯛꯑꯦꯕ ꯑꯩꯅ ꯃꯁꯤ ꯑꯩ ꯇꯧꯍꯟꯖꯅꯤꯡꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯥꯔꯇꯤꯁ ꯁꯟꯗꯨꯕꯤꯒꯤꯗꯤ ꯍꯣꯏ ꯀꯩꯅꯣꯗ ꯃꯃꯥꯡꯗꯁꯨ ꯑꯦꯅꯤ ꯗꯅꯨꯕꯤꯒꯤ ꯃꯇꯥꯡ ꯇ꯭ꯔꯣꯜ ꯑꯃ ꯇꯧꯔꯒꯣ ꯕꯦꯅꯤꯇꯥꯒꯤ ꯑꯣꯏꯔꯣ ꯑꯦꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯃꯤꯡ ꯁꯨꯝ ꯄꯟꯕꯩ ꯋꯥꯅꯤꯕꯀꯣ ꯑꯦꯅꯤ ꯑꯥꯔꯇꯤꯁ ꯑꯃꯕꯨ ꯑꯣꯏꯔꯣ ꯌꯨꯇ꯭ꯌꯨꯕꯔ ꯐꯥꯈꯤꯕꯕꯨ ꯑꯣꯏꯔꯣ ꯑꯦꯅꯤ ꯃꯤꯑꯣꯏꯕ XYZ ꯑꯁꯤꯅ ꯑꯗꯨꯒꯨꯝꯕ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯑꯩꯅ ꯆꯣꯡꯊꯣꯛꯑꯒ ꯚꯣꯏꯁ ꯂꯥꯎꯈꯤꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯗꯒꯤ ꯃꯅꯨꯡ ꯃꯄꯥꯟꯗ ꯊꯤꯡꯉꯛꯈꯤꯕ ꯈꯣꯠꯈꯤꯕ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯇꯥꯔꯒꯁꯨ ꯑꯩꯅ ꯐꯥꯎꯕꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯈꯤꯕꯁꯨ ꯌꯥꯎꯋꯦꯕ ꯇꯥꯡꯀꯛ ꯀꯌꯥꯗꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯃꯅꯨꯡ ꯃꯄꯥꯟꯗ ꯊꯤꯡꯕꯁꯨ ꯂꯩꯔꯦꯅꯀꯣ ꯑꯗꯨ ꯇꯧꯅꯤꯡꯗꯦ ꯑꯗꯥ ꯇꯧꯅꯤꯡꯗꯦꯅ ꯑꯗꯨꯝ ꯋꯥꯔꯅꯤꯡ ꯄꯤꯔꯛꯄ ꯈꯣꯠꯄ ꯑꯗꯨ ꯐꯥꯎꯕꯗ ꯑꯩꯅ ꯆꯣꯡꯁꯤꯟꯗꯅ ꯉꯥꯛꯄꯤꯌꯨ ꯈꯣꯠꯄꯤꯌꯨꯅ ꯍꯥꯏꯖꯈꯤꯕ ꯂꯩꯌꯦꯕ ꯑꯗꯣ ꯄꯨꯝꯅꯃꯛ ꯑꯗꯣ ꯑꯩ ꯏꯟꯗꯤꯕꯤꯖꯨꯋꯦꯜꯂꯤ ꯅꯠꯇꯦꯕ ꯑꯗꯣ ꯅꯠꯇ꯭ꯔꯒꯁꯨ ꯀꯩꯗꯧꯕ ꯃꯌꯥꯝꯅ ꯑꯩꯒꯤꯗꯤ ꯉꯁꯤ ꯐꯥꯎꯕ ꯑꯗꯨꯝ ꯍꯦꯛꯇꯔꯁꯦ ꯂꯦꯞꯄ ꯂꯩꯇꯅ ꯂꯩꯔꯤ ꯑꯩꯒꯤ ꯍꯦꯛꯇꯔꯒꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯀꯤ ꯌꯥꯝ ꯌꯥꯝꯃꯦꯕꯀꯣ ꯑꯩꯒꯤ ꯍꯦꯛꯇꯔꯒꯤꯗ ꯉꯥꯛꯇꯪ ꯇꯨꯡꯑꯣꯏꯅꯔꯝꯃꯒ ꯑꯩꯒꯤ ꯍꯦꯛꯇꯔ ꯌꯥꯝꯕꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩꯅ ꯃꯤꯒꯤ ꯄꯩꯁꯥ ꯊꯧꯕꯤꯔꯨꯅꯤ ꯄꯩꯁꯥ ꯐꯪꯒꯗꯕ ꯃꯤꯗꯨꯗꯤ ꯍꯔꯥꯎꯕ ꯄꯤꯔꯛꯀꯗꯕ ꯃꯤꯗꯨꯗꯤ ꯑꯩꯉꯣꯟꯗ ꯁꯥꯎꯕ ꯑꯗꯨꯃꯥꯏꯅ ꯃꯤꯒꯤ ꯑꯃ ꯇꯧꯕꯤꯔꯨꯅꯤ ꯃꯤꯒꯤꯗꯤ ꯇꯧꯅꯕ ꯐꯅꯕꯗꯤ ꯃꯤ ꯀꯅꯥꯒꯨꯝꯕ ꯄꯥꯔꯁꯟ ꯈꯔꯗꯤ ꯐꯕ ꯑꯗꯨ ꯄꯥꯔꯁꯟ ꯈꯔꯅꯗꯤ ꯑꯩꯗꯨ ꯌꯦꯛꯅꯕ ꯑꯗꯨꯝꯕ ꯃꯌꯥꯝꯁꯨ ꯂꯩꯌꯦꯕ ꯑꯩꯒꯤꯗꯤꯀꯣ ꯑꯗꯨꯅ ꯌꯥꯝꯅ ꯇꯦꯟꯅꯁꯨ ꯍꯥꯏꯖꯒꯦ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨ ꯃꯌꯥꯝꯅ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯗꯒꯤ ꯁꯤꯌꯔꯕꯨꯗꯤ ꯃꯌꯥꯝ ꯑꯃ ꯇꯧꯋꯦ ꯑꯗꯨꯝ ꯇꯧꯋꯦ
tawwe mayam tawwe artist ka dum tawba yawe adagi youtuber blogger manipuri Facebook ki page ya ma dum tawwe ko adubo YouTube dum tawba yawe ko lama adu aina pak tangna to honing ba haibadi video kitang na maning ba video ina na maning ba share post na taba adum dum gi account post tawba na taba just video mateng na maga hainin ba do adu ya pa mas lay abasi kakta thamza bane masi ki tamta waro pikano adu galai bakti bane any amama page na malak ba matam da kusmana bo khomna ba yoy ba pona kompiu na haina ri ba mayam se si la ba ma thi bane abasi thamza ge masi to honing ge dina kogi ni pa ya kai ma tala ama kun ma chama ma ha ko de kishu kai de na khali ni pa mana mu tola ga mana su mani platform da mama ma su mana su ko ne to ko pa su nya ma to zani da na ko ada mana su dum to ne to ko pa mana initiative lo ki ba lo do zara ga to ko ki am su mi future lai jani ko adu da ya amna ka ina criticize to bitana ba gi da ma to sa ya to zage adu ga mara ga sida ai su dum ni pa mai site su dum ai angam ba to za kare board ke pi do an jana jana moi 4 point lai ni ko comment 1 point like 1 point share the 2 points ko rules nya me bane moi page follow to sambi ba ko sambi ba rules nya do hena khanga ba ngata ne ba dum thu abane ba si je dum to la abane ba adu yosi ewe oi na ba mobilize to na ba gi da ma ka ti ma khai dok pi da na abi ima ka ti ben ai gi dukan da la ko customer han jin no khang ti ba myam yaw ko di phone da pa song jan da na ba nam jan gi do ana sam aji power la tara la ya mudi le ti ko gi manipur gi population ji da gudi naga ma di muslim mai te punjal laga sa tara hina ye hining bai tare ko ado hujik la manga di yaiji ko ado la manga hena yere panga bo su yo ngasi ni misla ha jaraga sanjage ado maya mai na su gi balang gi yawo su mya na biyo ado ga ai gi hater na ko to ba ni pa ma jong hater wala pa ni pa ma gi hater na mo ko to ba ai jong hater wala pa aduna ni pa ma gi hater lai ba mayam su oi lai ye ni ko music ki sa so ba una ma do tu ngai mayam si just mani puri present to gi ni chali situation na ma di current situation sida amma ma do criticize to da bida just puna mayam puna support to hanin ba ya pa ma do le se thamjage ado omna bana de ya ma haina ba ya ba level thi bani aduna manipur de le ba is every celebrity artist singer art tawri ba music tawri ba adu musician ya mama adu model me am tawri ba adu groom ke am tawri ba ko manipur gi me am tawri ba me am so is every video na mani ne youtube ko di music content na maga video thagalani is every de lam ya wa ba ni ko me thaga sei si ai gi na makana am swalo bi